अहानबदा मरुओइबा पाउ कक्चिंग डिस्ट्रिक्ट के मनुंग चनलैबा लमजाउ मयाई लैकाइदगे मियोय अमना इनकम टैक्स रिटर्न फाइल तौबदा महाक मसागी लैफम अदु चुराचांदपुर डिस्ट्रिक्ट हाइना थोकलपदगे नुंगनांगबा पोकनख्रे कईबी खुमुदा रिंग रोड की वर्क ऑर्डर थोकिबा चाही अमा हेलबा फाउबा थबक मची लेंगलमद्रे WBM खक्तमक थारगा लुपा लाख 35 लौथोकलमनि हाइना इचम के हानगी प्रेसिडेंट नोंथोंबम राजेंद्रना फोंदरखले Masidagi pangthokpa haugatawriba Paris Olympic Games 2024 ge opening ceremony ase Olympics Games ke puwarida ahanba oina hi seasonadna Paris ke Saint-Durel-da sanaroi singge parade pangthokadawri amati security ki combined team amana Hiangnam police station ge manung chena leiba kharung pat thi bahum gi thabak chathabada khusu khulai kyamarum fagat pangam khre hari Times of Manipur gi nungtel gi Manipuri pau meeting tabiri ba pumnamakpu CHAPLINA MAISNAM krumzare hauzik pau sanuna bizare Kaching district ki manung chanalaiba lamzau mayai lekai degi miyoi amana income tax return file tobada masagi laifamadu Churachandpur district haina thoklakpadagi miyam nungnangba poknakre Kaching district ki lamzau mayai lekai degi miyoi aduna mahak masagi income tax return file tobagi acknowledgement da Churachandpur district haina tharakba thengnakibane Miyoi aduga tom tibiga akhanana telephone gi khuthangda wari sanaba amada mahakna hai lamjau mayai lekai ase mamang thakta Thobal district ke manung channa leirambane adubu anoba district khaidorapada Kaching district ke manung channa leire mafam ase matau karamna income tax return file tobada Churachandpur district haina irakli bano haibase chamam na bapo e Thaudok asina ahan basunate mamangda hianglamdagi miyoi amadasu chap manaba case ase thengnaba leikrabane hozik leiriba lamdamasigi fibam masida oirakliba issue ase yamna sensitive oiba maramna mari leinaba singna hiramasigi matangda akhanaba miking changbaga loidana matam leiringaida semdok hobagi tangai fadaba lei haina mahakna makhatana phungdorakhi ngasi akhoi income tax return file tobada akhoi Kaching district oigadaba mafam sida akhoi Churachandpur district ana isalakpagi thodok se kamain thokibno matiam dang haibiyo se kano to bune bako income tax file se pele dahi putting agam tawita madam ta tawrega ada ki se na hane akhoi pomna masakta na pade se tawwe ba ina se ai ki se man dom le ada tawhan bune ada ngarang ke mana kan ko gas nang du loire ai mana onda mari se receipt ai dare ne ko ko Ana ko ai ga ai ki ko ni sen tawre ana ka ta ana step taw wi ga ta mane khang dong nai min ire ko address ai gi lam se ire adu ga ana di ai se Thawan de ko ta khai du Thawan le ni Thawan dong i bani adu ko ma se Churachandpur Thawan gi jaga Churachandpur le ira ada de nak pai da ka mai to ino la adu ha be address di ke no to bani akoi na pan card se ma to na pan card ko i be address ko adu dum oi ga to bani ko ada address tag ki lekai ki dului sumaga district makam duda pada Churachandpur haira pai dare ada masih gian ta ada na hata amuki mama lu suno mo tek kuda ni mena zo ko jano mo dum de kis maina Churachandpur lekai gi no kan dai kau du dau re Churachandpur ol ide na kai bam su teng lagi ko ada masih kamai to ino khang de masih ado masih akhoi gi mamang da su akhoi gi airport Imphal gi Vertical Integrated International Airport sida akhoi gi address si Churachandpur na isalakhi bagi adugumba thodok sing thoki bisu leigre aduga hojik takpi gi be matungina hianglam dagi su income tax return file to matamda sumaina Churachandpur na isalakpagi thodok si thoe na takpi rabani na masi haiba thodok si ahan boina thokpana tabani na hojik leiriba Manipur situation si da hai tare hojik thengnari ba lan si da lan manung sida sigumba akhoi gi negligence ama lakpasi akhoi official singi maikai dagi soibana ne na khandora natraga kanagumba miyoi kharagi thawin chinna chatharakba thawong ne na khanbiba matang sida kari mo thambini masi official de soibo oigadoi ni official de soibai da masi ke isu da masi Manipur ke side gi buko Manipur official ke soibi de oiroi oi ai ta re ya se ke pen card e di ba income tax ke file
iribagi Delhi the market head office to go out the neighborhood. At the sea, we get another way in correction to go where the money is had it. There are pan cars, it is the maternity city. Then Nestle people to be Sudina. At the Nestle is the Kamana Nestle culture one of Kamana sale to Reno, the Masset Tashin. At the Moiko Pista, I mean, come take two things, pan gago Pista Moigi. Yago missing the night. Intentionally to libra. I mean, the canal, the son of the mind of my must have some kind of that way. I know. Manipuri, I'm a voice of time to the Lawiki, and no matter about just come on the mean money or was mind of the night of the moment of how we can. Otherwise, the Makata, when you now know I put them out together. Other layer, the machine, Matan Sarki, can go to pay the Kaibi Kumuda Ring Road ki work order thokiba chahi ama helaba fawba thabak machi lenglamdre WBM khagdamak tharaga lupa lakh 13 lokthoklamle haina icham gi hanagi president Nongthombam Rajendrona phongdorakle yumnam khunong delaiba mahaki mayumda pangthokpa pawgi mifam amada wafam ase phongdukladuna mahakna hai Kaibi Kumuda Ring Road ki work order ase mamang chahi gi April 16 ta thokibane work order ase gi time schedule asi PWD na chahi ama pibana maram oiraga thabak ase chahi asige April 15 fawbugi manungda loishingadabane adum oinamak thabak ase loishinbagi matam dagi tha ahum hendoraklaba fawba WBM khaktamak lauraga black topping tawramdaba thengnare lambi ase semnabagi damak L Baleswar kauba contractor amage mingda work order thokibane nakalamaromda Pangaidagi Whiteon Faudana test work fawba chatliba lambi asisu hanagi black topping tawkiba mafam sing adu thadok lamlaga lambi gi saruk khara khaktama paka lauraga thanamle lambi paring asida paka lauriba se lambi gi apakpa adu punna konsinduna logidabane lambi paring asigi work order aduna pi poringanba maitai koba contractor amagi mingda thokibane lambi paring sing asida suriba thabak sing ase mawong maril tadabana maram oiraga mari lainaba MLA amade minister na athuba matamda meeting changbiu hainasu mahakna makata na phongdokhe phagi kenose asia sina pi poringan ba maitai hai porimang maitai sina pangai tu tespur aduga whiteon taba lambi pa smai chakhibis sigi magi paka khulausi ai horen akoi dum paka khulausi mateng hai tare mayai da kola se thana ma mateng khaga taw tasing magi di paka full logu da bne sis magi water pi potion ta budi full logu da bne ai siji mateng lo chakhibis sisu yaraga di kendra sigi honorable MLA na to yin biraga mapung phana maga tawmina ba pangai gi ringo loi khre semba wala sagre machine chingmani ko hairi sina paka lo bagdu mateng lo ga tawbise simaga honorable MLA na yang chandiyo aduga MLA honorable MLA ge program da sika gi hoji pau thabak sudri adagi lijan bokki gi hoji pau thabak suba hokdri hairi matam sida water pir ga thabak suna ban tawbani hairi basing se koi kungang da leiba parja singnina andaki lands gi khangde nong chingi phim la ko matam chatpa yadabnina loina koi da campaign je laknina nasi gi ai simaina ai lambi si goina koi ai chinau singa pongmi sing una bui khudong chap sa logjar ga hai bi su honorable MLA ne chambir ga kidang athu matam ki paisa ga lokthom ba kola saram ne ba leijai mayam se kidang athu ba honorable MLA ne mieng changbi ga ne hai bi thajab du ne thandaris Nakalamaromda matam sangna semjin bidana leiraba Khurai lamlongdagi pangai fauduna sagol mang tariba lambi asi chathok chasin tawbada yamna khudong thiningai oibadagi lanai senfam puthokna lambi asi semjilubane adubu miyoi kharana lambi asi semnaba lupa crore ama makhai lawthokre haina lana pautorakliba se laibaktibane matam kyagi mamangdagi miyamgi thabak tawduna laklaga asigumba yumpham yaudaba maral sibagi thabak ase tawbigano Miyamgi thabak tawbada politics ki machu sangjinba amadi mi amabu maral sizinduna khudong chaba longnaba hotnabigano karigumba crore ama makhai chakre haibagi chap chaba khudam changdam leiragade miyam khangna pothok pirau madunatadana evidence leitana mi amagi ikai khumnaba manghanbi yaba mongda maral sizinba asi tawbigano lambi asi mari leinaba singna semjin bidabadagi Maikaya Sungi Club Singi Mihut Kayaga Loinana Works Minister Unarude Lambi asi Nongzutha Hek Loikibaga Athuba Matamda Black Topping Tawragani Hainasu Minister na Thazaba Piragle Haina Mahakna Makata na Phongdokhe
Ek ngasi dagi na mayam khambirang ne ai some percent work put dagi na hoji phabu chida adum ai isagi hebse yaruk troba adagi handa ki lan sida mayam ubirang gani any asopa khuding ma etigi yogri itaw gi kana khuding ai adum layang aga mayam hena khambira ko mapan dai hoji layang ba check adum tawri ba ai gi site gi angam ba adu simaina aina ai sida yumnam khunok ga leibini na lambi ji hanton jin nungai taba mayam accident mayam ma tawba khopa sokpa mayam se aigon da information lakwa adagi ahal man lai bungo lambi sin nang ka tawbiu ne taw kan da ai se khudeta yaw bai tar aduna semo buduna aigon da pa kro ma ga makhai si cha khre haigan simaina sandokpi hai tar ai moi phabi hai legal action lor kan ma khoi ai dandi pbi hai तबुदु मधुकी सेल अमा लाखो मतमदे लीडर दुदी लोटलग लैरे अरग मरी मरी तरोकान आइगी कैसु खंगदेदबा प्रजा मयाम अमा सिदैसिदा ओ माना सेमै सिलपा क्रो म खाइदु लखथोखरग से तविनि को हाइबगी पोट सिदैसिदा आइगी बदनाम हाइतार मियोइबा मना होनर आइसि आइना सरानाम द सारगा होरको आइना इसमगी चिंगतमगी अदगी हंदकी लान सिदे लौरिबो थौदांग लबि थोंगी लौरिबो थौदांग मियोइबा मगी इज्जत अमगी ने हाइबगी हाइजेबनिदा अद मागी पॉलिटिक्स की खुदोंग चाब लौनबा माना आई नुक्सिदबगी दमकता अदुमाइना तौरकांदा मी अमगी पुंसी फोंगना हाटपा चिंगेरसे मियोगी पुंसी फोंगना हाटपा चिंगेबा सिखक आई नुवाइतदना लौगरे हाइबा लैरगना चेचांग पुथोकपिरो को लोगी मटेंग आई लौबिरो इहल लेखाइसिदगी तांथोकेसु यारे एवरीथिंग लोइना तौबि है अदुदि नत्तबदा आइना मियामगी मटेंग खर पांगजेबसिदा कलकपे मियोइ खरना सिमाइना तौबसी मसिम खतंग तौबिगनु हाइदना तौबिगेरगना चेचांग पुथोकपिरगा मियाम मांगदा ओ माना सिमा तौरमेना पप पुथोकप ngambado adugi thaktu da ko taubiu haidna ai simaina thamjaning Ngasidagi pangthokpa haugadoriba Paris Olympic Games 2024 ge opening ceremony ase Olympic Games ke puwari da ahanba oina hi sezinaduna Paris ke Saint-Turel da sanaroi singge parade pangthokadori India ge pungfam da numidangi pung 13 dagi pangthokpa haugadoriba Paris Olympics Games 2024 ge opening ceremony ase Paris ke Pukning huna fazaraba River Seine ge mathakta pangthokane mamangda pangthokiba Olympic Games ke opening ceremony sing ase stadium manungda pangthoklaga lakhibane adubo handaki Paris Olympics Games asidade madugi ona tainabada sanaroi sing ge parade ase open air da oina pangthoknaba sem saba pumna makloi kre sanaroi sing ge parade ase River Seine ge Austerlitz Bridge dagi hauraga malamgi meeting from oiriba Eiffel Tower ge hek mamangda leiba Trocadero roda panthungpham oigane sanari singna apunba bocha marom sizinaduna pangthokadaba parade ase chawrakna kilometer 3 rom oigane parade asina malamgi maming leiraba Parisian landmark sing haibadi Notre Dame Cathedral Pont des Arts amade Pont Neuf fauraga chatkane parade asina lakadaba paringda leiba thong amade River Seine ge nagyata artist kayana jagoi isai amade makhal makha kya ge performance utna opening ceremony asige topa masak ama utkadaure loinana malemgi oina maming leirabi saisakpe Lady Gaga amasung Celine Dion ge performance na opening ceremony ge thauramase sanagi mathakta tampha thinba haibadumak oigadaure Laibag Chani Supna Tarutagi Lakpa Sanaroi Lising Tara Chamanga Romna Saruk Yaraga Pangthokadoriba Paris Olympic Games ke parade ase Myoy Lak Ahum Romna River Seine ge Nagyata meeting Tagani Haina Panade Olympic Games ke Chatnabi Matung ina Sanaroi Singge parade ase Greece na Luching Laga Haudokane parade asida Olympic medal anirak lobangam khrabe PV Sindhu amasung table tennis Sanaroi Sarat Kamal na India ge contingent Luching Gadore Paris Olympic Games asida India gi sanaroi chama tara na tongan ba masana tara tarukta saruk yagadawde masida Manipur dagi haukiba Tokyo Olympic Games ke silver medalist weightlifter Saikom Mirabai Chanuna India gi damal medal ama khudol tamba ngamgani haina thajaba thamle Kaching District Police Commando na Kuntraumdoi Suba Sam Rifles amasung Hianglam Police Station ge apunba team amana Hianglam Police Station ge manung chenalaiba Kharung Pata thiba humpagi thabak chathabada khutsu khulai kyamarum fagat pangam khre hairi Police ge fangba pawmagi matung inna fagat laba khulai sing adude magazine yawba carbine nongmai ama bolt action 303 rifle ama 2-inch smoke cell ama SLR nongmai ge magazine ama Ensas light machine gun ge magazine ama
36 high explosive grenade manga 303 rifle ge kapayariba maru tara AK rifle ge kapayariba maru mari kapayariba 9mm nongmai maru taro kapayariba SLR rifle ge maru manga detonator manga blank cartridge mari helmet ane bulletproof vest ama military belt ama insas rifle ge maru taret sim card amadi battery yaudaba Nokia ge mobile handset ama Intex mobile handset ama insas rifle ge tokning ane AK rifle ge tokning ane 303 rifle ge tokning ahom SLR rifle ge tokning mari .22 tokning ane double blast smoke cell mari smoke grenade manga green signal grenade ama anti-riot rubber bullet 38mm cartridge ane soft nose tear smoke cell taret amade tear gas stun cell manga ni haide khutsu khulai kya fagat pa asiga mari leinana hianglam police station na case ama lokhat pagal loinana hiramasigi matangda makata na thizin ba hokre haina so powers na makatari Security Force na Kangpokpi District ke tongan ba mafam singda thiba humbagi thabak chathabada khutsu khulai kya fagat pangam khre hairi police tagi fangba paw amana hai Kangpokpi District ke manung chanalai ba e mongbung chingsang da thiba humbagi thabak chathabada bolt action improvised 303 rifle ama 303 rifle ane 12 bore single barrel gun ane high explosive 36 hand grenade mari long range improvised mortar ama baufeng wireless set ane kapayariba nomai maru kunithoi mark 3A2 grenade ama fagat pangamle hairi Nakalamaromda district asimakke govazang da thibo humbagi thabak chathabada .22 ge rifle ama rifle aduge magazine ama single bore barrel rifle ama 9mm pistol ane pistol aduge magazine ama 7.65mm pistol ama pistol aduge magazine ama detonator yaudaba high explosive 36 hand grenade ama Chinese grenade ama amade kapayariba nomai maru ahum fagat pangamle hairi Nakalamaromda Kaching district ke manung channa Waikong Lawfuching da thiba humbagi thabak chathabada misfire oikraba 81mm mortar cell ama high explosive 36 hand grenade ani amade cover yauba 2-inch smoke cell ani so fagat pangamle haina so pawasina makatari Coordinating Committee on Disturbance-Free Educational Zone Demand na Sinduna Changsil Lakliba Disturbance Education Free Zone Demand Day 2024 gi saruk amu oina ngasi oinam Government Higher Secondary School da khongjang changsing kre haukiba tang manga dagi hauduna chatharakiba khongjang asige manung channa oinam Government High School Ngapigani oinam Government Higher Secondary School gi oja amade Mahairi Singh gi sit-in appeal aduda education zone free ohenbiu Mahailoi sang Singh da ayat apan pibigano amade Mahairi Singh ningtamna mahaitamba fanghanbiu haiba kholau kaya sulau ke kholau Singh ado Manaba Khongjang Singh Imphal East District ke manung chanlaiba Khurai Lamlong Bazar da so Lamlong Higher Secondary School ge Mahairi Singh na changsen ke khongjang adu da so saruk yakiba Mahairi Singh na tongan ba kholau kya su lau ke Khetrigao Assembly Constituency ge hanagi MLA Nahakpam Indrajita lo na thingkraba lalholop KCP MC Progressive na sirakliba maral ase yompam yaudamani amati lob asina mangonda pigani haina lauthokriba cheirak adu handokpiu haina ngasi Naharup awang lekai ge maira paibi singna Naharup awang lekai ge kaithal sangda wakat mifam chatakre wakat mifam aduda saruk yakibi maira paibi amana hai Khetrigao Assembly Constituency ge hanagi MLA Nahakpam Indrajit ase Manipur lengak na changsilakiba war on drugs campaign da makok thongna saruk yaduna mayai ka bachinja ke mayokta matam kya gi mamangdagi thabak tawduna lakiba luchingba amane adubu KCP MC Progressive na Mahaki mathakta sirakliba maral ase miyamna yaba ngamloi hanadagi haunasu luchingba asigi mathakta drug ka mari leinaba case amata lekhidre maram aduna KCP MC Progressive na khompham ase handoktuna wakal taminaduna warushin amapur nanaba hotnabiyo hainasu mahakna makata na phungdokhe Khetrigao Kendagi ex MLA oina leiba Nahakpam District mafamda drug ka mari leinaba maral kaya si yaninda buni habza wa wakat mafamni
ngasi bawda akoina khangakpadagi asigumba drug mari leinaba case amata su thengnajarti aduga hijigau kendra asida su mang ihalana MLA oina karko matamda su war on drug se mangna makok thangaga thingduna su lakko misaka mani hairiba misaka sida asigumba siriba marala se hantu khongbom khara hantu pi haiduna KCP progressive ki isil ichai singda koina ahakpa sera ga du khara gyan taminaraga karino haibdo khangminaraga warosin do purangnabugi namukta mongonda siriba marala se yajaningdabugi namukta koina ngasi wakar mifam se phamjabani Thailand ki Bangkok ta pangthokpa 2024 Asia Architecture Design Awards AADA na Huidrom Design Studio da Asia's Best Civic Building Architecture Design Award pirakle Powasina High Emerging Asia Haiba theme asigi makhada pangthokiba award lanthokpagi thoram aduda Huidrom Design Studio na design tokiba Sangai Ethnic Park ki damal award ase pirakpane award ase damal Asia gi tongan ba leba kaya dagi entry listing amaga chamanga gi mathakta lakhi haire Kumja English singani sukna kunumdagi August ki award asigi damak entry thazina bahokibane Jury kunna saba panel amana kupna evaluate tawraba matungda award asigi damak Huidrom Design Studio khalakibane masigi mathakta 2024 Asia Architecture Design Awards AADA da Commercial Building Architecture Design Best Residential Architecture Design amade Best F&B Interior Design na chingba category kaya gi tongan ba award kaya su yawre lemzaningai oiraba award ase fanglakpaga mari leinana Huidrom Design Studio ge principal designer Suresh Huidrom na hai mamang thakta leiramba architecture ge launchat aduga ngasi oirakliba asiga aduki matek khenablei ngasi oirakli ba ahungba asigi matung inna architecture haibase building ama natraga township amakhak ichamchamna design tawbudu oidre khenaba kaya adubo punsinduna amato oina chushanna lehanba ngamba aduna architecture gi anauba kanglon ama oirakle Moirang Khunau da leiriba Sangai Ethnic Park asisu ichamchamba physical space amakhak nate mafam asida Manipur gi nat amade chatnabi kaya gi Punfom ama oide Sangai Ethnic Park ta lakpa tourist sing na Manipur ga mari leinaba akhanaba culture acha athal chatna kanglon nad punsirol amadi art and craft ki matangda pumnama irai laina khangba ngamhalibane mafam ase Manipur gi oinade ethnographic museum amane hainasu mahakna makhata na phangdokhi Pambaina Luchingba UNLF ki YTB local deleba base camp ta case amataga mari leinana mi kaukiba leite amade lamdam asida marup tawbada party na athingba pigibasu leite haina party asigi media coordinator Charairong Bathokchom na kudik piduna thadorokpa cherol amana khangalakle cherol asina hai kanagumba mioi khadana party asigi ming sezinaduna case amaga mari leinabagine haina YTB local da kauraklabade chatpigano nakalamaromda Manipur gi mayolam amade khungangi lekai da sel tungshinna ba marup tawbada party asina athingba thamkiba leite maramaduna kanagumbana party asigi ming sezinaduna YTB local da case asiga mari leina kaurakpan natraga marup tawbada athingba thamlakpa leirabade khudakta party da pau pibiyo mathau taba khudingmak party na lokhatkani hainasu cherula sinama khatari paugi marathon atemba break ama lominase MU gi makha the Bachelor of Fine Arts BFA course hangliba IRE wangsingda mari suba batch ki tamnana naba admission form thaba haujari hariba course asi any stream da yamdrabada class 12 loiduna sakanglaba institute amadagi pass torpo oigidabani kanaguma masagi apama leijaba graduate natraga master na fawbada tambada kanaraba course asi oja oibada changba BEd asi yaudana Fine Arts ki oja oiba yaraba sahi mari gi course ni pambiba kanaguma singna ngasing malakpiduna ming chanbiba yaragani akupa marol gi damak office hour da college ta lakpiraga thangbiba yagani mafamna Institute of Rural Education IRE Wangjing Department of Fine Arts Wangjing Thobal District Manipur
Imphal West District ki Ningthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matamga chunaba mawongda sel yamna changdana layengli. Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asinasing bane. Malaysia ge Malacca da laiba Asia Metropolitan University dagi addiction laina gi matangda master's degree paibida natana ICCE Colombo plan dagi international certified oidaba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausagi punsida halakpa ngamkrei treatment center asida lairiba staff pumnamag national amasung international gi thakta training fanglaba ngaktani hafta khuding gi medical officer na treatment lawriba khudingmag routine check-up tawduna yamna checksina layeng chathai amaromda treatment center asida lairiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem leiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimag tanabiu. Break ke matungda miyambo umuka na taramnok chere makataba pausing pizare Jiribam District ke Borobekra Subdivision ke manung chana laiba maitei furuk ke miyoi sing Assam Rifles ka lautu naraga takto khinaba hotnarabra haibage chingnaba leiri haina folks na nungnang bafungdorakle hiramasiga mari leinana Federation of Civil Society Organization Folks Manipur ge Information amasung Public Relations ke Secretary na khujek piraga thadorakpa cherol amana hai Haukiba tang kun marige numidang pung taret makairom tarakpa adwaida Borobekra Police Station dagi meter chamanga rom tamak lapna leiba Haikruzam Maniton kauba miyoi amage yum mai tharambagi thawung adu folks na hakchina lawe thawung asi Borobekra Subdivision da leiba Assam Rifles ke personal singa lautuna duna chatha khibra haibase chingnada bangamde Borobekra Police Station dagi meter chamanga rom tamak lapna leibagi mathakta Assam Rifles ke personal singnasu ROP chatliba mafam amada yummai tharamba haibase maitei singi mathakta atamnana chathaba thawung amani haidaba ngamloi thawung asida chenabam yoi khudingmak faduna logi matung inna chapchaba chairak pigadabane mai tharambagi thodok asida chenabam yoi seng police na farabasu political pressure na maram oiraga thadokki bathoklabadi maduda thorakpa afafatta pumnamak district police na pugadabane loinana mafam asida mathau tawriba Assam Rifles ke personal khudingmak lawthoklaga state force matik chana thambiyo district administration so Lanjenari ba miyam masa ge maramdamda khunda leitana thabak paikhatkadabane Borobekra Subdivision ke manung chanalai ba maitegi yum kaya maitha khiba sida Central Force ke personal sing manak nakna leiribane Central Force leina asigumba crime chatharakpa haibase makhoi yauna maitei furuk ke miyoi sing leitana ba hotnaribra natraga security ke ahoba leirabra haibase achauba wahang amani haina cherol asina makatari Kunmanga Suba Kargil Vijay Diwas ka mari leina Integrated Communication and Outreach Program amade Kargil Warga mari leina ba photo exhibition ama pangtokre Ministry of Information and Broadcasting ge Makhada Central Bureau of Communication Regional Office Imphal na sinduna Wangkhai Yonglan Leirakta Leiba CBC ge auditorium da pangthokiba thauramada Lieutenant Colonel L Manungba Manipur University ke Law Department ke HOD Dr. Yumnam Premananda amade Press Information Bureau ke Director Dr. Ingam Pamena Thauram ki maru oiba mithungnen sing oina sarukya ke Thauram aduga mari leinana Lieutenant Colonel L Manongbana hai
hawilakliba naha seng maru oina mahairui sengna Kargil wardage tamhobi yaba kaya ama lei masigi manungda matam pumbada chection ba amadi hiram khudingmal thengnaba ngamnanaba sem saduna legadabani haiba wafam yauri adungai Kargil warda India ge lanmi chamnga kuntaret thawaina pontha pikhe masida Indian Army na mareibak ningba amade mareibak kidamang thawai kathokpada akiba leitabagi thauna asisu tamjaningai ne masi pumnamang ase khangna haurakliba mahairui sengna pukningda mareibak nushiba ase adumak legadabani haina mahakna phongdokhe Housing Kargil Vijay Divas ase akoi na sele ngasi celebrate toribas maina pamai sabi akoi maya CBC office na celebrate toribas maina yam pikna toris maina housing office si akoi ki honorable prime minister he is celebrating and paying his homage to the 527 ex-martyrs of the country at Kargil itself. Kargil War Memorial in the Protoma Yawiyachita. Adudha ma hoji chalaga ma ki Sadaanjali Katli. Adumaina ma Kargil ki lalpam apam chalaga togoni adumaina koi sushi da pullaga Sadaanjali Katli. Thorom si pagopuri thoromni. We are storytellers, elders. So the stories that we'll be making today, it will be told in many different forums, I'm sure. Otherwise, Satra Taiso, me Ataiso, Indian Mahama Taiso, Manipur is minor, Pikro Mahama Sita Satra Singhika Pulaga, Kanova, Kargil Matia Singh, the Muttar function out that we have a city wali to lead. Mitei irol iyek Chowkhat Hanapagi Sarugam Oina Ngarang Mitei Irol Iek Loina Silon Apun Belop Milal All Manipur Working Journalists Union Amzu Amade Editors Guild Manipur Iziam Ge Apunba Bodiam Oiriba Monitoring Committee Gage Apunba Mifam Ama Ngarang Pangtokre Manipur Press Club Ki Loktak Holda Pangtokiba Mifam Maduda Editors Guild Ke President Khogendra Khomdramna Mayatang Balokhe Mifamaduda tongan ba warip kaya sulokhe warip sing adugi manungda committee asina mamangda yanakiba Manipuri pauche singge lamai ama mitei mayekna oihanba haiba wafam adu ngakna chatpa yanakiba warul ase ngaklaktraba pauche singge mathakta milalna yengsinduna tha amaki manungda monitoring committee da pau piraga action lokhatpa amade pauche khudingmakta hapliba advertisement sing ase mapal Manipur ge natana soifadana mitei mayek yauhanba haiba warip sing lokhe Ketrigao Assembly Constituency ge hanige MLA Nahakpam Indrajita Lona Thinkraba Lalholok KCP MC Progressive na Sirakliba Maral ase yumpam yaudabani amade lup asina mangonda Pigani haina lautukriba cherak adu hadokpiyu haiba demanda ngase Naharup awang lekai ge Maira Paibi Singna Naharup awang lekai ge Kaithal Sangda wakat mifam chatakre Wakat mifam aduda saruk yakibi Maira Paibi amana hai Ketrigao Assembly Constituency ge hanige MLA Nahakpam Indrajit ase Manipur lengak na changsilakiba War on Drugs campaign da makok thongna saruk yaduna mayai kaba chinja ki mayokta matam kiyagi mamangdege thabak tawduna lakiba luchingba amane KCP MC Progressive na luchingba sige mathakta sirakliba maral ase miyamna yaba ngamloi hanadagi hongnaso luchingba sige mathakta drug ka mari leinaba case amata lakiba lekhidre maram aduna KCP MC Progressive na khongpham ase handoktuna wakhal taminaduna warushin ama pratna ba hotnabiyo hainaso mahakna makhata na phongdokhe Manipur lenga ki employees sing na fangliba benefits sing aduga manana Loktak Development Authority LDA ge staff sing da fangalu haiba demanda thasi ki kunmari dege chatharakiba wakat mifam ngasi numidang wairam loshilagani aduga thasi ki kunmapan dege cess work strike horagani haina LDA Workers and Employees Union Manipur ge Secretary P Shyam Kumar na phongdorakle Tawpokpida leiba LDA ge office get mamangda chathariba wakat mifam aduda wafam ase phongdokladuna mahakna hai numit humni chupna chatharakpa wakat mifam asida lenga ki maikai dege amade LDA ge officer singge maikai dege positive response amata phongdoraktabana tha sige kunma pandege cess work strike chathaba honaba sem sare haina so mahakna makhata ke Taliba dimana sige damakta aikoi 2000
24 की जुलाई की तंग कुनमरी दगी धरना कोई हौजरपनी अदुबु धरना सिदा कुनमरी कुनमंगा कुनतरु फाव कोई तंग कुतरु फाव धरना सि लेबनी अदुबु ngasi na धरना की अरोइबा मिफमनी अदुबु धरना सि फम्बा सिदा ngasi फावबा रेस्पोंड ओइबा पॉजिटिव ओइबा करिगुमबत लातबना मरम ओरगा अखोइना तालिबा दिमाल से फंगद्रि फावबा अखोइ जुलाई की तंग 19 दगी अखोइ थबक लेपगी खोंजंग हाइबदी सिजो स्ट्राइक से दिमाल से फंगद्रि फाव अखोइ चथजगनी हाइदना अखोइ ngasi लापिरिबा मीडिया की थोंग अखोइ यूनियन की सेक्रेटरी मोइना फावदिन पिजे Relief camp ta changzafam loduna leiriba haikruzam maniton kauba mioi amage yum tha asigi kunmari da kuki khulai paiba singna mai thadokhiba thawung adu jiri apunba lok jalna akanba mong da condemn torakle jalna thadorakpa cherol amana hai yum asi borobekra police station dege meter chamri rom tamak lapna leiba mafam amane police station ga yamna nakna leiriba mafam amada kuki khulai paiba singna yum mai thadok lamba haibase security ge asoiba leibadagini haina lawe thawung ase jalna akanba mong da condemn tawbaga loinana thawung ase chathabada chenaba khudingmak fagatuna logi matung ina chairak fanghanaba mari leinaba singna hotnabiyo haina cherol asina makha tarakle Irang asina maram oiraga Kakching da leiba old age home Kha Manipur College SC Girls Hostel amade Kakching Wairi Khongoi Community Hall da hangba relief camp ge inmate singa Kakching District ki DC amasung SP ga haktheng nana unaduna makhoi masa masa gi mayumda hanjin ba yana pawari sanakre relief camp ahum asina silaga old age home relief camp ta pangthokiba thauram aduda Kakching District ki DC Rohit Anand Nahai Kakching District ki oina sugnu amasung serau dage lanjel laktuna leiriba singna masa masa gi yumda hanjinduna leinaba Manipur lengakna permanent housing scheme gi makhada khongthang kaya lokatle mayum makai maina tumna thadokpikraba singge manungda paka yum singge oina lupa lakh tara pigani semi paka yum singge oina lupa lakh taret aduga kacha yum singge oina lupa lakh manga piragani ahan batangka ke senfam thokpa hoduna yum saba haunabasu yaukre yum kai manghan takhan bikraba singna yumda hanjinduna lainaba Kakching District ki DC da address tawba aiba cherol amamam gal loinana masa ge pata natraga no objection certificate Aadhaar card bank passbook na chingba che chang sing pishillakadabane athoba matamda senfam pithoktuna yum saba haunaba hotnamina se Bishnupur District ke napat ke oinasu Bishnupur tana chatludrabasu application adu Kakching District ki DC da yawhanbirau angamba mateng pangduna Bishnupur District ki DC da yawhanjage haina mahakna phongdokhe Manipuri Sahitya Parishad Assam Manipur Language Protection Coordination Committee amade Milal Assam ke Mihut Singna Assam ke Education Minister Ronos Peguga unaduna Anoba academic session dege Assam da maite mayek chatnaba hogadoriba sigi matang da khanakre Silchar da leiba circuit house ta pangthokpa thauram aduda Manipur Language Protection Coordination Committee ge mihud Arambam Nandababuna hangba wahang amagi paukum piraduna Assam ge Education Minister Ronos Pegun hai Assam ge oina TET thagadaba candidate sing adu maite mayek haiba oigadabane nakalam romda CETET gi oina so mitai mayek haiba singda examination ase thaba yabage ayaba adu pigane maram aduna lakadoriba TET amasung CETET examination da Manipuri medium school singda oja oigadaba singna soifadana mitai mayek haiba oigadabani haibase kanglun amo oina lakani haike World Culture and Environmental Protection Commission na Naurem Munal Maitai da honorary doctorate degree pirakle Naurem Munal Maitai na environment ka mari leinana tawkiba thabak sing adu sakhangbo oina honorary doctorate degree ase pirakpani haide degree ase ngarang New Delhi ge Lodi Road ta leiba India International Center da pangthokpa thoram amada khusinakibane panbe yabadi Naurem Munal Maitai Kakching Mayai lekai digine Mahak Hosek Manipur Forest Services ke officer ama oina Forest Department da thabak tawre Hosek fawbada mahangna environment forest wildlife global climate change amade biodiversity ga mari leinana paper amade article chahum kun ge mathakta phongkhre mahangna iba article sing lamdam asida nungti phongba pauche singda chang naina phongle
Mahakna honorary doctorate degree fanglakpada Kakching High School 1984 metric batch Lions Club of Kakching Greater amadi Kakching Runners na nungaiba phongdorekle. Aroibada maru oiba pau amuk hana pizade. Kakching district ke manung chanalaiba lamzau mayai laikai dege miyoi amana income tax return file tobada mahak masagi laifam adu Churachandpur district haina thoklakpadagi nungnangba poknakre. Kaibi Khumuda Ring Road ke work order thoki bachahi ama helaba fauba thabak machi lenglamdre WBM khaktamak tharaga lupa lakh 35 lokthoklamni haina ijam gi hanagi president Nongthomam Rajendrona phongdorekle. Ngasidagi pangthokpa haugadoriba Paris Olympic Games 2024 ge opening ceremony ase Olympic Games ke puwari da ahanba oina hi sizinaduna Paris ki Saint Tourelle da sanaroi singge parade pangthokadore. Amadi security ki combined team amana Hiangnam police station ge manung chanalaiba kharung pata thi bahumba gi thabak chathabada khutsukhulai kya marum phagatpangam khre hari. Matang asida hojiki oinadi Times of Manipur gi Manipuri Paul Shinjare meeting tabiti papum namapu CHAPLINA MAISNAM na amuka na krumzare.